Atlantic Mahasagar ki mayda hojik nungai taba thodok ama thokli laiba kaya ki nevi amadi thi humbada power ba myoy ke achang na thi bagi thabak chathari wari ase ising manung da luplaga chatpa submarine amagi wari ni ngasi dege chahi chama hena mang da lupkraba power ba Titanic jahaz ado karam ba phibam da lainung da lai madu yeng bagi tabak chat ki ba submarine amani masigi submarine tai ba sina nevi na tongli ba dura te commercial ni tourist sing pu bagini angak bagi advanced machine amani aduga manung da hojik tong khiba ase myoy mangani ani amadi Pakistan gini UK da chaw na business toba ni hairi aduga magi hekta pakhang wa farak liba machanupa amaga Pakistan gi billionaire asigi ming Shahzada kawi aduga machanupa adugi ming na Suleiman kawi 19 years ki aduga UK gi billionaire adugi ming na Hamish Harding aduga France gi explorer Paul Henry aduga America gi Shenjao pai ba amaga report sing na high submarine macha se sing the 4 days or 96 hours leibagi oxygen yauduna chatli makoi gi main objective hai babu ta duna leirba Titanic adugi akoi ba chatlaga yenglambani loina na samudra manungi angak pa kaya urak pani hai ba submarine ase truck amagi mong da chawi Titanic na taduna leirba area se surface tagi kilometer mari mukki chang da lui hai riba submarine asina lukraga pung amaga minute nipu mga matung da mathakta leiba operator sing hai badi parent ship amalai maduga contact mangki it means submarine ase lamang da hai batari expert na hojik thibya ba thiraga hai ribati port ase pokhai khiram gadra haina su chingnare asum na hai maduda tombagi damak ticket amagi maming $250,000 US ni Indian money da hairadi amkre around 2 crore report amagi matungina gop agencies Canada amadi samudra manung da thi humbada power ba company singi kanglup laktona rescue operation asida saruk yaduna yamda kanna thibagi thabak chathari angak padri samudra manung da lei khraba makhoi du da mobile yorbasu message code laitri event maduk luraba pham ahudaki radio su thabak su de GPS ti amna lap khrabagi wani maram asina submarine macha adu yaw ki bas singa kanaga su pau phau ya bagi we leite adugi sumathakta madugi submarine ado mathakta ka khalak pa tanja khakta da thong hangbe yagani machine Ming Titan submersible kawi aduga Ocean Gate Expedition ko ba America ki company amana operate tawbani makoi journey ado hauki ba sande numit tani amasung ngasi yum sa kaisa numit yosilakre karamba mafam da lairi ba madu khangba ngamde hojik phau da oxygen di lairi adubu limited time oisilakle 4 days nataga 96 hours khaktani mauda sor honba yadori ba mari ni hen krabadi khudong thiningai ki walai thodok ase achoba trending topic ama oiri nungai taba thodok ama maduda tongkiba mi sing ado arai acham amata yaude ming lairaba ina kaira khulba mioi ngaktani Canada ki search team amagi aircraft na ngasi sonar wave thaduna yengbada samudra manungda mi khara hingbagi khonjel tare hairi masigi report asi phangbaga search ki kanglup sing ataisu mafam adu koromdano madom do hochilaga yamna kanna source adu buthiraga rescue tobagi khongjang kanna paikhatli lukriba Titan submarine macha asidagi karigumba atai khonjel ka lakpra masisu yamna kanna detect tona balaknari samudra mathakta jahaz kaya tauri kuchu khulai suba plane singsu yauri loina lupa thiba machine kaya amaga loyana thiba humba amda leptara chathari hayeng natraga Thursday gi ayuk phawbutagi oxygen ni makoi gi submarine asida leidori base madu loi khrabadi manung da yaw mi sing life danger oiragani amram da tongkiba mi sing gi family sing thawai thampam khangdana tengtha nawena mapuda ni jahai jaba tawnari rescue operation yamna kangkhalakli maram di time di leptara chatlibani na yamna lu khraba tangkak ama oire 1912 da lupkiba Titanic ni aduga maduna taduna lairiba ase Newfoundland dagi samudra da kilometer 4 mari lapna satkragani 3800 meter lui hairiba famado 4 kilometer harasu yare hairiba Titan ko ba submarine macha asida wire na ka kiba punba laibana te mathakta lepa jahaz amadagi thatabani mathaki jahaz aduga always contact thamnai adubu contact mangkibana kok chiknare mayam kari oini khangmangabdre expert sing hairibati madu pokhairam ladra machi jingnari adubu search operation dile play 3